अहानबदा मरुइबा पाव मणिपुर पुलिस के चामका कुंथ्रानी थोरक सुबा राइजिंग देगी थौराम चिंगलेमना पांगथोखरे पुलिस तगी लौखिबा खुलाइसिंग अथुबदा पिखलकनबा चीफ मिनिस्टर रोंथमम बिरेना मरी लेनबा सिंगदा अमुक हना अपील तौखरे खुन ngakpa amadi maira paibi singna drug lalonba kuki nupa ama number 4 powder ka konana faraba matungda kakching police ta matuna ma sokhandana tilta kaidina singa khrei Governor Anusuya Uike na ngarang Churachandpur ki relief camp singda tengbangi polam singyen thokpa chatpada kuki jo nupi singna ngahak lambi thalure governor na fajana thaza hanbadagi lambi thadokhi Northeast window ki nungthil ki pau miling tabiri basingbu manikasna samna taram nokchari hauzik pau sandong na pichari Jamga Gundrani Toy Suba Manipur Police Rising Degi Thora Manipur ke Chief Minister Rongthamam Birena Chief Guest Oiduna 1st Battalion Manipur Rifles ke parade ground da Bangtokhrei Thora Madu the Union Minister of State for External Affairs and Education Dr. R.K. Ranjan MP Ningthausana Jawbalai Shemba Cabinet Minister Singh Lengak Paibada Yawba MLA Singh Magok Thongba Police Amadi Civil ki Officer Singh Su 𝐶𝐸𝐾 Thora Madu da Manipur ke Chief Minister N Birena Hai May ahum daki thokliba thaudok asida laikhidraba miyoi singgi manungda Manipur Police amadi paramilitary forces ke miyoi tarama thoina ima leibak ki damak thawaina pontha pikraba imung manung singi awaba saruk yaduna awaba fongdoke rising degi thoram asida uniform da leriba pumna magna magi duty masak khangna thabak tawgadabani ima leibak ki damak mathau masak khangna thaksi khasi yauna thabak tawna ba police personnel singda appeal tawke lonena police personnel isingni funi thoi da hana dagi pidon lakliba ration money adu ngasi dagi lupa chonga hengana piragani haina thajaba pike makha taraduna NBRena haikibada thokliba irang asida police headquarters singdadi lakhiba khulai sing adu numitara mangani gi manungda pikhalakna ba haikiba adu da kaya amadi pikhalakle numitara manga helaba matung combing operations athaduna khulai kya fagat pa hore amadi volunteer singna su pikhalak pa hore amadi niyom kaina khulai paituna leiriba miyoi singna police ta nongmai sinarakpa matamda karigumba logi oiba charak piroi haina mari leinaba singda nongmai pikhalakna ba appeal tawke Manipur is now I am pura mokre appeal tawing once state ki uniform state ki thabo katan kagadi I na leiriba community ethnic line da haidok kogi thabo wakhan se boi mind shakli no kagadi once I puri ko rakagadi I bharat ki nagarik mani adu Manipur ki praja mani Manipur ki IRB battalion sindagi police headquarters sindagi police station sindagi और चिंगम अधिक तमनी मक्तगी लाभ किबा उलाई शिमदु और किबा निमितरा का मंगानी आइना मतम पीर का मधु की मनुदा नबी नबा सायंगा तो बीर बान हाई की बनी मधु खर मखाई की लापा हो रहे अदुगा मधु की 15 days दु लोयर मतुंगा और हिलेन रैली अनि मत सता ऑपरेशन दा यूज arms and ammunition were recovered away, even of the granite launcher yauna. Twins material yauna koi recovered over Assam Rifles, paramilitary forces, JSF, CRPF, ITBT, Manipur Police, yauna joint combined operation karoga koi sulai mayam se bhagat pa away. Adu the concern was in the like by river, illegally by river. Even now today, amukana appeal to giri. यारगदी मधु की खुलाई मधु अमदो सांग तौरकाना मनपुर सरकार योननबा मनपुर पुलिस योननबा सिनबिरकनबा तौबियो अदुगुम्बा सिनरकपा वॉलंटरीली सिनरकपा सिंगा कोई मखल अमदगी केस FIR सिंगा पानबा तौरोय हाइदना अमुका हन्ना यादा अपिल तौजरी The State Police Department, in close coordination with Army, Assam Rifles and CRPF, immediately took steps to evacuate all the affected persons and set up temporary relief camps. As a part of the state government and the state police, the war on drugs is being carried out in all its earnest. We have been giving major focus on the destruction of poppy plantations in the interior areas of the state. During the last 12 months, 3,037 acres of poppy plantations were destroyed by the combined teams of
NAB, district police and security forces at various places. 403 cases have been registered and 443 persons, including 50 copy calculators, have been arrested in connection with this. Chahi asigi me ahum dagi hauraga 𝐂𝐂𝐲 tribal taba mafam singda changkiba chahi nauriba mahiroi yauna maitei macha sing faduna hatbagi thodok kya mathang thokrabasu maitei singna di draka konana faraba 𝐂𝐂 nupa ama asoi angam amata yawhandana tekta kaitana police ta logi oiba thabak lokhatnaba sinakhrei thodok asigi matangda fangba pauda ngarang nungthil Imphal West amadi Kangpopi district ki lonaba mafam amadagi Kanglup ki irang asigi na chungba amata poktana drug yol hauna bagi damak tampak lamda kumlakhiba Kangpopi district ki Kotland ki Jangkholal Khongsai Jai Kuntramari apokpa Thangkhai Khongsai sob case anida purakpa heroin powder ka konana khungakpa singna fake faraba Jangkholal Khongsai bu khungakpa sing aduna asok apan amata yawhandana Kakching district ki Hiyanglam wabagai longkhai fawba purakduna mafam aduda leiba Mairapai bisingda sinaramke tungda Mairapai bising aduna amuk Kakching district police ki additional SP operations S. Binoy amadi additional SP Law and Order Romandro anina luchingba police team kauraba matungda fagalaba drug ka konana 𝐂𝐂 drug lalonba adu sinake Mairapai bisingna sinaraklaba Jangkholal Khongsai gi mathakta Hiyanglam police station na NDPS 8 ki makhada case ama lokhatkhrei amaramda police ta Jangkholal Khongsai sinaba aduga mari leinana Mairapai bisingi maikadi gi paumi singda fongdopada me ahum dagi hauri balan asi maitei singna hokibat lan nate lamdam asda khunda minari ba furup sing asi amatoina nungsi janana lemina si habani 𝐂𝐂 singna di makhoi gi area da changkiba maitei amata ngasi fawada hingna thadoraktre adubo maitei singna di draka konana faraba mioi asi fawba matuna masoktana police ta sinabiri 𝐂𝐂 singna lotsinduna thamliba maitei singi hakjang singdi ngasi fawba sinaraktre maram asna lengak amadi 𝐂𝐂 singna maitei mahairoi ani yauna mangkiba asi ba hakjang sing miyamda sinagadabani haike ngasi aikoina achuk ningamdana leingagi tanja asida 𝐂𝐂 narco terrorism gi party singna ngasi drug konana aikoida khulaiga konana khuthanana bo honana pada aikoi khungak pasingna aikoi makoi bu phare adubu makoi singa se phabada koi dandi di yamna pininge maitai haiba koi furup ase yamna ingthaba pamba shanti pamba adugumba kangbu singni aduna makoina koida tawrei haibna koi laman khumgada banate adubu aikoi gi mahairoi ani makoina mafam marang khangandana huji phawbada leiri se chap chana masi aikoi putuhan biu adugumba makoina aikoida thajaba ama gamena masi gi thajaba se makoi angang ani sigi langla langjil akoida puthokpa ngamgani biba ngamgani haiba lei targadi ngasi aikoi khungak pasingna phariba narco terrorism drug ka konana khulai ga konana phariba makhoi singa se aikoi mari leina ba koi authority da government gi side da akoi sina jagani maramaduna government gi side da aikoi da thajaba ma pibiu Manipur gi Governor Anusuya Uike na ngarang ayuk Churachandpur da ahumlak suboy na chatuna relief camp kharada tengbangi potlam singyan thokre lonana 27 sector Assam Rifles ki headquarter tuibong da CSO luchingba singa mifam ama pang thokre ngarang governor gi khongjut adu ITLF ki nupi kangbuna ayuk pung taruk tagi numidang wairam pung taruk fawba total shutdown ko khibaga fangjina khibana 𝐂𝐂 nupi sina mahapu tuibong da wall of remembrance ta lambi thaduna ngai hak thamke mafam adu da governor na 𝐂𝐂 nupi sing adu da haiki madudi mahak miyam da tengbangi potlam singyan thokpa lakpani amadi mahakna center ga wari sanaba khudingda makhoi gi damak amadi ing tapa tangdu leitaba leihanabagi damak ngangi Governor na lambi thaliba nupi singda mahak leita lairaba mioi singda pinaba tengbangi pochai sing puduna lakpani aduna mahak gi lambi thadok piu haike mahak masamak tribal ama oina makhoina fauriba jaina amadi awaba khibikta sargyari lonana makhoi gi yaifana ba amadi tangdu leitaba purakna ba lakpani haina 𝐂𝐂 nupi singda haike Magi warol adu taraba matungda lambi da form jinduna thaliba nupi sing adu hawatuna lambi thadoki amadi long live Miss Anusuya Uike haina lauke Governor na M Songel amadi tuibong ECA Church ta hangliba relief camp singda Indian Red Cross Society IRCS na pirakpa tengbangi potlam sing yentoki ba potlam singi manungda chakhum da sizina ba patra sing hakjang luna na thamna ba pot sing kangkhal mon kantha amadi mompak sing sangom packet sing angang singi uhai amadi athum ahok sing asina chingba pot kya yauke lonena relief camp adu da leiba angang singawari watai sanaduna ngai hak leiminake
Governor haiki mahakna ngamba khudingmak tawgani amadi lengangna lanjainaraba miyambu amuk hana khunda leita hanaba tharang paikhali maduda mang takraba pakagi yum amada lupa lakh tara semi pakagi lupa lakh taret amadi atay yum singna lupa lakh manga pigani haiki hokhiba tha taruk asta miyoi mayam ama awaba mayoknare adubu athuba matamda tangdu leita ba hanjilaglagani amadi miyamna masa masagi khun singda handuna hanagumna amuk punsi hingba ngamlagani haiki hokhiba tha ani asda mahakna du leita bapurak na bahot na duna lakli haina lanjainaraba miyoi singda Governor 𝐂𝐲𝐈𝐒 na fongdoki Rahul Gandhi na haiki ba wafam amada All Manipur United Clubs Organization amuko na akan mamawang da yaning da ba fongdoki bagal na madugi matangda Manipur Pradesh Congress Committee na thautang lawduna numit humnigi manungda sengdok hangadabani haina thamki ba wafam aduga mari lenana MPCC gi President na media gi kuthangda wafam khara fongdoki badu Manipur miyam gi sentiment masak khangdaba amuko na hari badu mamutana nainadabani amadi makhoi gi high command kannaba tharani madu amuko na karigumba mawang amatada yabang amloy hari All Manipur United Clubs Organization amuko na thadorakpa jerol amada wafam asi fongdol aduna hai Rahul Gandhi na ngangkhiba speech adugi atay matang du nainabagi mathau tade Manipur miyam gi interest sokpa matang adukhak nainaduna thabak tawgani amuko gi oinadi kanagumba organization political party amana Manipur miyam gi interest sokpa thabak natraga wangang labadi madugi mayokta thabak tawba haibasi lengjaba firemni amuko na political parties na hunabagi mawongda wangang pa pamde lonana Congress party fai natraga fate haibaromda emphasis piraga wangang khide Rahul Gandhi na Manipur se state ama oidre ngasi masi state ani thokna khaidokle haiki ba adugi mayoktani haibasi MPCC gi president na khangdribasi karigino haina hanglakle amuko na thamki bo wafam adu political gi oiba thabak natraga wafam ama oina miyamda uhalaga makhoi gi luchingba oiriba Rahul Gandhi na ngangki ba wafam adu kupsinaba hotnaba yaroi haina jerol asida pale Jerol asna hai amuko asi BJP gi mouthpiece ki mawongda urabadi MPCC di Manipur thugaina bhotnari basingi aronba agent ama oina uroidabaki maram leibra Rahul Gandhi na Manipur se state ani thona khaidokle hairi badu kanana kari numita khaidokibano anoba state adugi maming karino amadi anoba state adugi chief minister du kanano haibdu MPCC na haiba ngamgadra haiba wafam su thamke amuko di Manipur gi interest sokpa wafam khudingmaki mayokta yaningda ba fongdoktuna akanba firep lawduna lakhibani Manipur gi hojik oiriba yamna luraba tanja asida Rahul Gandhi na fongdoke ba wafam aduna heni irang thokhanabagi machak amani haibasi MPCC na khangjinbiu kuki MLA tarana Manipur miyam gi mayokta lawkiba firep adugi matangda amuko da hang ama hangli baduki pakhumdu yamna detail oina khangba pamlabadi amuko gi office da lakpiu natraga matamdu da fongkiba pauche singda yengbiu haire amadi Rahul Gandhi na haikiba wafam adu khudakta Manipur da mai hoba yaba wafam oirabani adubu madugi matangda sengdoknabagi matam numit humni pikibadu lana lawroidabani hairaduna Rahul Gandhi na haikiba wafam adugi matangda sengdok hangadra sengdok haloidra haibadu fongna lauthokpiu haina jerol asida pale Tha asigi tara taruk hauduna numit marini jumna pangthoklakpa Festival of Narrative Art Forms in Manipur ngasi pena famsak amadi moirang sai khudol tambagi thorumgal loinana loishinbagi thorang pangthokre Thoramasi Manipur State Sumanglila Council amadi Theatre Mirror Imphal anina punna kusamnaduna iboyama Sumanglila sanglenda pangthokliba moirang parbada yumfam oiba kunmapan lak suba tha amagi training gi manung chana chathakibani loisinbagi thoramda JN Manipur Dance Academy Imphal gi Director P Bilasna athoiba mitung amadi Theatre Director L Brajamohan Singna Thoram mapu oina sargaki Tharom kamari lenana P Bilasna haikibada hojiki horakliba mirol asida modern art form singdi platform kayada uba fangli adubu ariba matamgi art form singsi uraktabana tapna mangsilakle mai horol dagi leraklaba art form sing lokhatnaba hotnabada laibak miyamna achoba thodang lominasi aikhoigi culture aikoina ngakadabani hogalakliba mahairoi sing amadi artist singda cultural art form sing asi khara hena paksana khanghanabaki syllabus curriculum da hapagi tangai fadaba leiri haike hana lejaramba traditional art form sing asi hagtana uhanduna yenghanbiba amadi khanghanabagi damak asigumba narrative festivals asibu sinlang liba singbu thagatba fongdokchari haike ariba ekhoi maroina chathariba khongjom parmagumba moirang parmagumba pena hamsak pena lepsak wari haiba thibagumba wari libagumba haiba posing sisi agang sing asida ekhoi artist sing sida ubagi tabagi program toina tawaktabin masi yamna maru oi haidana ekhoi na sinna tawbiribase
ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯥꯇꯝꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ JR Institute of Medical Sciences Hata Telepathy Road Imphal Eastda Paramedical Course Sing Tambagi Khudong Chaba Pizari Manipur International University ki makhada BSc MLT RIT OTT Diploma MLT OTT RIT ki course sing ki admission hauzare Pizari ba khudong chaba sing di scholarship ki khudong chaba su pizari lower income amadi orphan sing ki akhanaba khudong chaba sing su pizari Tamba loraba matungda 100% job placement legani college asiki campus manungda multi speciality hospital ama leizari Mapung fana ningtina clinical training tobki facility leire experience leraba qualified oraba faculty khakna takani hostel amadi library ki khudong chabasu pizari akuba marol ki damak makhada pizari ba contact number asida call tobirau JR Institute of Medical Sciences Hata Telepathy Road Imphal East 40 years of trusted diagnostic service, Babina Diagnostics. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit manga nigi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Umnamak natural oiba anauba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Ako pamorol gidamak na si maglengsin biraw Diabetes Hospital, Jennings Road near Punjab National Bank, Porompat. Break matungda mayambo amuk na taram nokchari makhataba pausing pichari. Hana Manipur Police ki IGP Oiramlaba IPS retired Kerada Shambo Manipur Information Commission ke State Chief Information Commissioner oina hapkhrei October 13 Additional Chief Secretary 𝐻𝐿𝐈 thokiba order amagi matung ina Radha Shamna State Chief Information Commissioner oina thabak paibagi matam amasung phibam sing Right to Information Act 2005 ki subsection 16 clause 1 galunana RTI Rules 2019 ki section 12 ki matung ingani hari BJYM ki hanagi President Oiramba Manohar Mayum Bari Sarmana haukiba October 13 da Segarot Konjeng Hajari lekai da thokaninda ba thaudok amada ima iben yauna miyoi kya asok apan nanghankiba thaudok adu mayamda lale haina sengdorakle video message amada baris na hai haukiba October 12 da Facebook page amada bosem khaidem ko ba miyoi asina mahakpu hatkani haina post ama thagalakpa adu urubada nungaitana leibadu ubada mahaki mamana basingna nungaitabadagi numidang adu da wari sanagani haina chatpada laibak thiba thaudok adu thokibani hari thaudok adu mahakamari leinabana mamana basingi mahut sinduna mahakna makhutlo duna lale haina fongdorakle mi ahumdagi na ngasi fawda aigisu angamba tawbe aba mateng kaya tawjari amadi ai hawaibo pamudana ai imaleba kidamte imam manipur kidamta handak thoiba lanjao sida sibaki dan ai changjandana kayamu hona jariba adumba lanjang sida yaujariba mani haibasi ai mangna haijadragasu leibiriba manipur gi reicha unamangna hena khangbiraba ngatani adubu ai mada ming direct pallaga pallamda borje phar ming pallaga hatkani na chingba harakpaduda aigi imanaba inaupa sing leiba mayamsina mayambaina koi nuaitna leiba amadi nusung jangnarga amadi tension leina leibudu urubududa nangda ai nausing amadi aigi imanaba singna madu amtang chatlaga mada wari sadongna nena chalubadagi
ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞꯁꯤꯡ ꯄꯨꯝꯅꯃꯛꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯗꯨ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯍꯥꯏꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ 192ꯔꯛ ꯁꯨꯕ ꯔꯥꯏꯖꯤꯡ ꯗꯦꯒꯤ ꯊꯧꯔꯝ ꯆꯤꯡꯂꯦꯝꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁꯇꯒꯤ ꯂꯧꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯊꯨꯕꯗ ꯄꯤꯈꯠꯂꯛꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯃꯝ ꯕꯤꯔꯦꯟꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯥꯄꯤꯜ ꯇꯧꯈ꯭ꯔꯦ ꯈꯨꯟ ꯉꯥꯛꯄ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯀꯨꯀꯤ ꯅꯨꯄꯥ ꯑꯃ ꯅꯝꯕꯔ 4 ꯄꯥꯎꯗꯔꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯛꯆꯤꯡ ꯄꯨꯂꯤꯁꯇ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯍꯟꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯈ꯭ꯔꯦ amadi Governor Anusia Uikena ngarang Churachandpurgi relief campsingda tengbangi polamsing yenthokpa chatpada kuki jo nupis na ngahak lambi thadure Governor na phajana thajahanbadagi lambi thadokhi Hoziki oinadi Norris Mindona pijaba Manipuri pau matang asal losinjare midang tabiri pamayam pumna mapu amukana khurumjare